Honorable member khara chalaga maybe honorable prime minister oiba yai home oiba yai hojikta yum da phamba yadra kanda quarter da leiba yadra kanda chatkani haibsi well and good akhoi chu adum support tawgani aba akhoi chu adum madu afaba step amani haiba yai adu karigumba darkar lerakandi akhoi chu mayamgi seba tawba sasan tawbada akhoi chu yaroktabdi nattieba matam gi oina any issue state ki national ki regional ki issue la pakanda da karigumba darkar leragadi all political party ki meeting tawi aduga at all necessary all political party ki mayam ama delegation team mama chief minister ki office ta ki akoi appointment laweba honorable prime minister khangde home minister khangde appointment lawraga khoina bhawda madugi chathok chachin tawba khotpa mayam si akhoina sinjaraga haiba dai matam dugi government akhoina sillaga puraga akhoi gi grievances to honorable prime minister da home minister da akhoi matam gi problem ni solve tawna badum tawraga lae oi moina di noi party yaudresu or natraga noi gi mla manga khapto darka hoide hairam badi yaeba akhoi yamne yawning bagi wadi natte ko noi dakar laite akhoi ad center da akhoi sarkar pairi mada akhoi ngamnana ba yanana ba convince tawnana ba akhoi honagani aduga manipur gi present crisis problem se solve tawnana ba tawgani hairagadi machi is all right akhoi karimta kaino tawjaningai laite hujik chathagadoriba mikok thibasi already howreba self enumeration se already howreba civil society organization mayam singsina mikok thibase lanna illegal immigrant si atai state ta su leiramba yai maybe Nagaland da su Mizoram da su akoi international border state ngaktani na leiramba yai adubu atai state sidana problem leitraga Tripura da or maybe Assam da leitraga akhoi sidana hena concern ori se ngasai aina thamjagi biduni akhoi da laibak thiba thodok thokhibse sumaina di thangnari ba state sing sida thokta ba hayu tare census haudringa da NRC hana grade tawgadabani haidna soba issue ma hujik chathari besigi matang da akhoi Manipur gi praja sing da party ki stand aduga party na tawgadaba duty sing adu Manipuri praja sing da true press amusung media gi marupang sing da khanganjabagi adugumba press briefing ni sigumba press briefing asida lengsungbi ba kai kumnajari ba CWC gi member gai kangam aduga hanagi speaker si lokeshor aduga hanagi kai kumnajari ba BCC gi president sing hanagi minister sing Sri Ranjit Ratan aduga lengchin biriba party gi senior office bearer sing press amusung media gi board electronic print media gi marumpang sing pumnama Manipur da hojik leiriba burning issue si akoi opposition gi side ta gi leiriba ruling gi government state ta leiriba amusung center da leiriba masidai da akoina moida rajniti gi khudong saba launanaba karimata akoida madugi intention masi politicalize taunanaba political advantage launanaba dugumai wakan karimta akoi lejete matam gi issues lakpada inside the house outside the house lepaki phagadaba issues lakpada di koi matam punamakta ruling sarkar da cooperation aduga constructive oiba suggestion adum pidna adum lakshabani hojik leiriba issue di mayamna su hena khangbire mikok thiba census haibase masi anauba amanatieba India gi oina su Manipur gi oina su tawbadabu hojik mayamna hena khangbire government of India na maruina masigi census mikok thiba yum masing thiba house listing tawisi government of India gi Minister of Home Affairs ki makhada masi chathabani conduct tawbani matam chana haiba tare well in advance
गवर्नमेंट ऑफ इंडिया ने मतम की होइना मधुगी नोटिफिकेशन थोखरे इंडिया की स्टेट अतई दसु 2027 की मिकोक थीबा सेल्फ इन्यूमरेशन बु हायरसु हाउस लिस्टिंग की हायरसु अखोई गवर्नमेंट ऑफ इंडिया ना होम मिनिस्ट्री दगी गेजेट नोटिफिकेशन थोकना अखोई मणिपुर दसु हौननबा हाइबा तारे मधुगी ट्रेन तौननबा ट्रेनरसिंगना ट्रेन तौबा हौरबनी ngasi ngaranggi wanate akhoi manipur sidaida manipur ga atai yumlon kairon riba atai state sing even north east ta hairu yumlon riba nagaland adugo mizoram masigi issue si leirongani haibasi ai thajade akhoi yumlon nabani na khoi khangju khangi leite man made creation haisira kari haini laibak thiba thodok ni haisira akhoi manipur sidadi praja sing ne hena khangabani ado khoi da opposition ni haidana akoina panghai haigi haijebagi wanna chede laibak thiba thodok haiba tar 3rd May 2023 dagi hauraga manipur da thoningda ba thodok ama thokhibase masi mayamna hena khangbirabani ba jahi ahum hela abase displaced family mayamama singa masung tampak tegi not less than 60,000 internally displaced person tongan ba relief camp sing da hojik lainari sahi ahum hel absi mayam ne hana khangbirabni adugi masta moi hojik relief camp da lairiba se moi gi hana lairamba mafam sing da yumdu almost ayambana demolish tawkiba mayam su yawkreba madu house listing tawbasi adu karmaina tawgadoribno मसी गवर्नमेंट ऑफ इंडिया नसु खंगभम थोकनेबा अदुगो लेरिबा स्टेट गवर्नमेंट सिना हेना मोर पर्टिकुलर गवर्नमेंट ऑफ इंडिया ना सेंसस हौरो मिकोक थीबा हौरो युम मसिंग थीबा हाउस लिस्टिंग तौबा हौरो ना हायरक गेजेट नोटिफिकेशन थोरपगी डे 1 दगी मोइन हेना नो अखोई सिददी मिकोक थीबा युम मसिंग थीबसे अतई national level da tauba atai state ta taubaga akhoi da chap manana apply taubiganu maramdi akhoi gi lairiba manipur gi context ni ko haijari base manipur da lairiba context da karmain tauduna relief camp ta 60,000 hena lairi moi gi mikok se karmaina thigani tongan ba district amada criss cross taudra chechur champur dagi thorpa yauri अरे कांगपोकपी थोरप यावरी अद डिस्ट्रिक्ट अमगसु कम्युनिटी से अमगसु हुजिक संगनबसु याद्री अद सिदा कमाई तौदर मिसिंग थीगदोरिबा मिकोक थीगदोरिबा कमाई तौदर हाउस लिस्टिंग तौगदोरिबनो अखोइना हाइजरिबदी मसी गवर्नमेंट ऑफ इंडिया नसु हाना खंगबनेबा मणिपुर की कंटेक्स्ट से अद लेरिबा स्टेट गवर्नमेंट सिनसु हेना खंगबनेबा अदुना हुजिक लेरिबा मणिपुर की कंटेक्स्ट देदा मणिपुर दा हाउस लिस्टिंग तौबा यहिरोय प्रैक्टिकल यहिरोय मिकोक थीबा यहिरोय हाइबसी वेल इन एडवांस ngasi ngarangi wan nattaba masidi tawbiganu khara yaithok pi kho defer tawbi kho district amaga changthok changsin community amaga changthok changsin yananaba adagi hanagi already demolish tawgraba housing do madu akhoi amuhanna sananaba normancy laknanaba moi gi respective khunduda yumda moi hanjanaba honari haibase masi akhoi mo opposition na id takningai moida advice tawningai leitabra na khale jikta manipur se khamba yar oidore civil society organization leiriba tongan ba organization na jik leiriba phibam sidaida house listing tauba mikok thibase asumba woiroi masida basis woiraga leiriba district ki demographic imbalance a masida basis orga masida yumpham woiraga konagi delimitation lakadoiba masi asengba masida justice purpa ngamoyena mayam irang je horakanda hujikta member khara chatlaga taksaluni haibasi
kari harino akoi understand tawti eba koi madu phatte haibadi natte ko honorable member khara chalaga maybe honorable prime minister oiba yai home oiba yai hojikta yum da phamba yadra kanda quarter da leiba yadra kanda chatkani haibsi well and good akoi ju adum support tawgani eba akoi ju adum madu afaba step amani haiba yai adu karigumba darkar lerakandi akoi ju mayamgi seba tawba sasan tawbada akoi ju yaroktabadi natteba matam gi oina any issue state ki national ki regional ki issue la pakanda da karigumba darkar leragadi all political party ki meeting tawi aduga at all necessary all political party ki mayam ama delegation team ama chief minister ki office ta ki akoi appointment laweba honorable prime minister khangde home minister khangde appointment lawraga khoina bhawda madugi chathok chachin tawba khotpa mayam si akhoina sinjaraga haiba dai matam dugi government akhoina sillaga puraga akhoi gi grievances to honorable prime minister da home minister da akhoi matam gi problem ni solve tawna badum tawraga lae oi moina di noi party yaudresu or natraga noi gi mla manga khapto darka oide hairam badi yaeba akhoi yamne yawning bagi wadi natte ko noi darkar leite akhoi a center da akhoi sarkar pairi mada akhoi ngamnana ba yanana ba convince tawnana ba akhoi honagani aduga manipur gi present crisis problem se solve tawnana ba tawgani hairagadi machi is all right akhoi karimta kaino tawjaningai leite hujik chathagadoriba mikok thibasi already howreba self enumeration se already howreba civil society organization mayam singsina mikok thibase lanna illegal immigrant si atai state ta su leiramba yai maybe Nagaland da su Mizoram da su akoi international border state ngaktani na leiramba yai adubu atai state sidana problem leitraga Tripura da or maybe Assam da leitraga akhoi sidana hena concern ori se ngasai aina thamjagi biduni akhoi da laibak thiba thodok thokhibse sumaina di thangnari ba state sing sida thokta ba hayu tare hona biramgani mashi hana nomen si laknana ba district amaga chathok chachin leiriba IDP sing mayam sing si moi gi respective kundu da mai mayum da hanjana ba hochu hona biri mashi hanjandri bhaudi mikok thiba mashi defer tawbiyu na haibada akoi chungsoi choidna jinai noiba demand haisira akoina haijaga duripsi government mina khangbani chungsoi choidna akoi government mina na su tabirakani tarakani haibisi akoi achauba akoi thajai full confidence haiba tare akoi da su adum lei aduna mashi akoina leiriba government sidaita aduga center da su akoi hainingeba manipur ki hujiki si akoina ngangbusi yamnati lure akoina haibese leiriba civil society organization leiriba mayam sing sida haida haijalurga opposition di politicalize tawdna moida instigate tawba khotba adu ada hairakpa ya adna pochi yamna khara sensitive oiba issue ji oibanina akoi yamna ka henna tawjaningde karigumba darkar leiragadi akoi gi opposition gi side tagi maroina congress party gi side tagi akoi su akoi gi service aduga akoina mateng pangba yaba akoina pangudi kaimta ngamdaba yai aduga karigumba darkar leiragadi akoi su always we are ready haidna to extend our help haibasi ai sumaina ai wafam khrasi thamjaningune Delida pagin jangaga unasani hai bosi khoina taksilugani hai photo koi thokba yabagi phibam leibro adudi akoina khumbada kitang delicate oigadaba haib tare oi thoi hairubasu maramdi government of India na defer tauge haibadi araiba potni na ko home ministry dagi
मणिपुर की हुजिक लाइबा प्रेजेंट सिचुएशन सर्कमस्टेंस लेदा मणिपुर की ओइना सेंसस से हानगी ऑल इंडिया की नेशनल की ओइना थोखरिबा नोटिफिकेशन दो अदुदगी मणिपुर की ओइना दी मतम खरा अखोई डिफर तौरे हाइबदा था मे बी था मरी मंगा ओइबा या अमो ओइबा या मधु तौरे हाइबदा कछु यामना आइना यादबा पोट नतबनिना मणिपुर की तोंगानबा सिचुएशन अदुगा सर्कमस्टेंसेस अमद लैबनिना मोइना गवर्नमेंट ऑफ इंडिया ना तौबिगे हाइरगदी आइदी इवन मोइ मेजॉरिटी ओइबनिना पार्लियामेंट दा कॉन्स्टिट्यूशन अमेंडमेंट करिगुंबा दरकार लागसु आइदी अरुवा पोट नतियना सुमाइना थमजनि